थाइनगी मतम स्टोनेस के अदुमना केप मनुंगदा मयुम सारगा लैबा खुंगंग मियोइबसिंगी लैफम युम मयाम असी इसिंग मथक्ता ngakta लोइना साबा सथोक चसिन तौबसु हिदा ngakta तौबो मफम अदुगा युम यौनबा चटपसि असुमना असिबगी खयात फावरुगा चटपगा चप मानबा मफम अदुना ngasiगी ब्रिज दैदा पृथ्वीदा यामना अंगकपा मियोइबसिंगी लैफम खरगी मरमदा खंगमिनसि नंबर 5 कंदोबान विलेज अखोइना थाइनगी मतमदगी दम तादुन लाई मदुदी स्टोन एसकी मतमदा मियोइबे खुइसी केप मनुंगदा युम ओइदुना लैरमे हेबसि स्टोन एसकी मतमददी मसी नॉर्मल ओइबा वफम अमनी अदुबु हौजिकी मतमसिदा खुंगंग अमदा मियोइबसि केप मनुंगदा युम ओइरगा लै हेबसि तारगदी अदोम थाजगद्रा मसिदा उरिबा यामना टॉप टॉप खुंगंग असि ईरानदा लैबा कोंडोबान विलेज हाइना खंगनबा मफमनि मफम असिदा मियोइसिंगना सिंग असिबु हुल्लगा सुरुंग सेमदुना मयुम ओइना सारगा लै मफम असे हेक येंगबदा थाइनगी मतमगी चनवी अदु माले ईरान की मसिगी खुंगंग असिदा मियोइ शत्रुक मुकी मयुम ओइरगा लैरि अदुगा मखोइसे ngasiगी मॉडर्न वॉल असिदगी यामना लापना लैबगा चप मानै मखोइगी सिंग असिना मखोइगी मयुमनि वीडियो से मते अमा समजिनबियो अखोइना फुटबॉल टेनिस क्रिकेट यंग खंग नतना पामजबा टीमदा सपोर्ट तौबा याबा प्लेटफॉर्म अमगी मरमदा हाइजरमके मसिगी प्लेटफॉर्म असिदा क्रिकेट फुटबॉल टेनिस अमदी ई स्पोर्ट की लाइव मैचिंग फॉलो तौबा याय अदुगा मरक असिदा अखोइना कानाबसु लौबा याय मसिदा खुदिंगमक सेफ ओइ हेबदी पैसा हापबनि लौथोकपदा बैंक अकाउंट अमदी इसागी डिटेल्स अमदा संगहनदबा याय अदुगा अनौबा यूजर्सिंगी वेलकम बोनस लैगनी प्रोमो कोड से हापलगा क्लेम तौबियो डिटेल्स पिन कमेंट थमलबनी नंबर 4 फावेलास मसिदा उरिबा खुंगंग असि ब्राजील की रियो डी जेनेरो दा लैबा मफम अमनी खुंगंग असि अखोइना फावेलास हाइना खंगनै खुंगंग असिगी युम खुसा अमदी मखोइगी खुलै असि हेक येंगबदा अकीबा फावै ब्राजील की मफम असि मी यामना लैबा मरमना मियोइ खुदिमक लैबा चन्नबा होनरकपदा युम असि क्रिक क्रिक इनरगा लोइना सारिबनी मफम असिगी प्लेन की मफम ओइगेरा अंगम मथक ओइगेरा अहांगबा अमबु उरबदी युम हेक्ता साजनै मखोइसी यामनसु लाइरबा ओइबना युम साबगी पोलमसिंग असि अयामना शहरदगी हुरालगा पुरकपा ngakतना अयामबा ओइगल्ले ब्राजील हाइबसिदबु पृथ्वीदा ख्वाइदगी क्राइम रेट वांगबा कंट्रीसिंग मनुंगदा चलिबनी मफम असि येंगबदा यामना पिकपा मालेदबु मसिदा मियो 16 लाख हेना खुंदारगा लैरि अखोइना लापना येंगलकपा मतमदा मफम असि सुमनगी युम ngakta उबा फंगी अदुगा मफम असि लैरिबा मियोसिंग असि अयामना यामना लाइरबा ngaktani मसिदा मिसु यामना यामबा मरमना फैसिलिटीसिंगसु मपुंग फाना फंगनबा ngamde नारकपा मतमदा लायेंगफम हॉस्पिटलसु मतिक चाना लैते अदुगा युम अयामबसु मई फंगदबना अयामबनी मफम सिदा तसेंगना मियोइसिंगना कमदौंगना लैरमगनि हाबसि खंजिलुबदा अंगकपा अमदि ओयले नंबर 3 अतुलेर विलेज चाइना अखोइना खुंगंग हाइबा वाइसि ताबा मतमदा यामना पीसफुल ओइबा असंगबा लबुक लमांगना क्वेश्चनबा मफम अमा ओइना खल्ले अदुबु चाइनादा लैबा मसिगी खुंगंग सिदि हेक येंगबदा अकीबगी मसक अमा ओयमदि यामना अंगकपा अमसु फावले मसिदा उरिबा खुंगंग असि अतुलेर विलेज हाइना खंगनै मसि चाइनागी सिचुआन प्रोविंसदा लैबा दालियांग माउंटेनदा लैबनी अदुगा मसिदा अंगकपा ओइरिबसि खुंगंग असिगी युमसिंग असि सब युंगबसिंग असिदा नपलगा साइ सही सनी मुख हेना मफम असिदा मियोइसिंगना खुंदादुना लाक्ली अदुगा मसिगी खुंगंग असि यौना चतनबा अमत्ता ngairaba पाम्बै असि मसिदा उरिबा स्टेयरकेस असिदा कारगा चतपा असि खुंगंग असि लैमाइदगी फिट लिसिंग अनिगा चतरुक हेना वांगना लैबा मफमनि नुंगतिगी मियोइसिंगना मयुम यौनबा चतपसि मसिगी यामना खुदोंथ्रिङै ओइबा कैराक असिदा कारगा चतकनि कैराक असि हौजिकति योना सारे अदुबु मतम खरगी ममांगददि मसि उना सारमलिबनि मफम असि अहानबदा यामना आइसोलेटेड ओइरगा लैबा मरमना मियामना अमता खंगनरमदे अदुबु 2015 की मतमदा मफम असि सोशल मीडिया अमदि चाइनागी न्यूज़ दा वायरल ओइरकपदगी मफम असि मियामना खंगनरखिबनि असुमना गवर्नमेंटसु उना सारमबा कैराक असि योना मोद सिनबिखि पिसक पिकलिबा अंगांग फावबा स्कूल यौना चतनरबा कैराक असिदा चतकदौरिबनि चाइनीज गवर्नमेंट मफम असिदा लैरमबा मियोइ क्या अतोपा मफमदा मयुम साविदुना लैरमसु यावख्रे अदुबु ngasisu मफम असिदा फैमिली मरी मुक्ति लैरि गवर्नमेंट असु मफम सि टूरिस्ट स्पॉट अमा ओइना सेमकटनबा होनरि
Number 2. Fort Erie. ꯑꯩꯈꯣꯏꯅ ꯎꯟ ꯇꯥꯕ ꯌꯥꯝꯅ ꯏꯪꯕ ꯃꯐꯝ ꯀꯌꯥꯒꯤ ꯃꯔꯝꯗ ꯍꯥꯟꯅꯁꯨ ꯂꯣꯏꯅ ꯇꯥꯟꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗꯤ ꯎꯟ ꯇꯥꯕꯁꯤꯗ ꯀꯥ ꯍꯦꯟꯅ ꯏꯪꯕ ꯑꯣꯏꯕꯅ ꯌꯨꯝ ꯐꯥꯎꯕ ꯑꯥꯏꯁ ꯑꯣꯟꯈꯤꯕꯗꯧꯅ ꯇꯧꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯃꯁꯤꯗ ꯎꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯣꯔꯠ ꯏꯔꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯐꯝ ꯑꯁꯤ ꯀꯦꯅꯥꯗꯥꯗ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯗꯤꯞ ꯐ꯭ꯔꯤꯖ ꯇꯧꯔꯒ ꯊꯝꯕ ꯃꯐꯝ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯐꯝ ꯑꯁꯤꯒꯤ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯌꯨꯝ, ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯡ ꯂꯣꯏꯅ ꯑꯊꯥꯕ ꯎꯟꯁꯤꯡꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯏꯪꯕ ꯑꯣꯏ ꯑꯃꯗꯤ ꯎꯟ ꯉꯥꯛꯇꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥꯁꯨ ꯇꯧꯏ꯫ ꯌꯥꯝꯅ ꯏꯪꯕ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯛꯄ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯅꯠꯇꯦ, ꯁꯨꯞꯅꯒꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯈꯛꯇꯅꯤ꯫ Number 1. Makoko, Lagos. ꯃꯐꯝ ꯑꯁꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯉꯥ ꯐꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯂꯝꯕ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯃꯁꯤ ꯅꯥꯏꯖꯦꯔꯤꯌꯥꯗ ꯂꯩꯕ ꯂꯦꯒꯣꯁꯀꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯃꯗ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯑꯁꯤ ꯏꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯏꯅ ꯁꯥꯔꯒ ꯂꯩ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯐꯝ ꯑꯁꯤ ꯏꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯌꯨꯝ, ꯍꯣꯇꯦꯜ, ꯁ꯭ꯀꯨꯜ ꯑꯃꯗꯤ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡꯒꯤ ꯃꯊꯛ ꯑꯁꯤꯗ ꯁꯥꯔꯒ ꯂꯩ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤ ꯋꯥꯇꯔ ꯁ꯭ꯂꯝ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯚꯦꯅꯤꯁ ꯑꯣꯐ ꯑꯐ꯭ꯔꯤꯀꯥ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯃꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯇꯔ ꯁ꯭ꯂꯝ ꯑꯃꯅꯤ꯫ ꯈꯨꯡꯒꯪ ꯑꯁꯤ 19th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯉꯥ ꯐꯥꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥ ꯐꯥꯐꯝ ꯑꯣꯏꯔꯒ ꯂꯩꯕ ꯍꯧꯅꯔꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯐꯣꯡꯗꯣꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 14 ꯃꯤꯂꯤꯌꯟꯃꯨꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯐꯣꯡꯗꯣꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 20 ꯃꯤꯂꯤꯌꯟꯃꯨꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠꯇꯅ ꯁꯨꯞꯅꯒꯤ ꯂꯥꯈ 2.50 ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗ ꯄꯣꯄꯨꯂꯦꯁꯟ ꯃꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯅ ꯑꯣꯏꯍꯜꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯍꯥꯏꯕꯗꯤ ꯄꯣꯚꯔꯇꯤꯒꯤ ꯆꯥꯡ ꯑꯁꯤ ꯀꯨꯞꯁꯤꯜꯂꯒ ꯊꯝꯅꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯃꯐꯝ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯐꯤꯠ 5 ꯂꯨꯏ꯫ ꯃꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯌꯨꯝ ꯑꯃꯗꯤ ꯑꯇꯩ ꯂꯩꯐꯝꯁꯤꯡ ꯑꯗꯨ ꯁꯥꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯏꯁꯤꯡꯒꯤ ꯐꯤꯚꯝ ꯑꯁꯤꯁꯨ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯎꯔꯤꯕꯁꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯊꯥꯐꯝꯁꯨ ꯂꯩꯇꯦ ꯑꯃꯗꯤ ꯄꯥꯝꯕꯤꯁꯤꯡꯒꯤꯁꯨ ꯑꯃꯠꯇ ꯍꯧꯗꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒ ꯍꯤꯡꯂꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯐꯝ ꯑꯁꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯂꯩꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯧꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯃꯤꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯕꯥꯔꯊ ꯔꯦꯠ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯋꯥꯡꯏ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ 3 ꯅꯠꯇ꯭ꯔꯒ 4 ꯂꯨꯍꯣꯡꯅꯩ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯃꯆꯥ 5ꯗꯒꯤꯅ 8 ꯐꯥꯎꯕ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯄꯣꯛꯅꯩ꯫ ꯃꯐꯝ ꯑꯁꯤꯗ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯨ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯂꯩꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯣꯠꯄ ꯑꯁꯤꯅ ꯂꯩꯅꯥ ꯀꯌꯥꯁꯨ ꯑꯣꯏꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯤ ꯑꯌꯥꯝꯕ ꯄꯨꯟꯁꯤ ꯁꯥꯡꯅ ꯑꯃꯠꯇ ꯍꯤꯡꯅꯗꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗꯁꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯉꯥꯡ ꯉꯥꯛꯇꯅ ꯅꯝꯅ ꯎꯔꯤꯕꯁꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯌꯥꯝꯕ HIV, ꯃꯦꯂꯦꯔꯤꯌꯥ, ꯍꯦꯄꯥꯇꯥꯏꯇꯤꯁ, ꯇꯥꯏꯐꯣꯏꯗ, ꯏꯟꯇꯦꯁꯇꯤꯅꯦꯜ ꯏꯟꯐꯦꯛꯁꯟ ꯑꯁꯤꯒꯨꯝꯕ ꯂꯩꯅꯥ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯌꯥꯝꯅ ꯅꯧꯅ ꯂꯣꯏꯅ ꯁꯤꯅꯩ꯫ ꯌꯥꯝꯅ ꯉꯟꯅ ꯁꯤꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯃꯣꯠꯄꯈꯛ ꯅꯠꯇꯅ ꯃꯦꯗꯤꯀꯦꯜꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯐꯪꯗꯕ ꯃꯔꯝ ꯑꯁꯤꯅꯅꯤ꯫ ꯂꯩꯅꯥꯁꯤꯡ ꯑꯗꯨꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯁꯨꯞꯅꯒꯤ 5% ꯈꯛꯇꯪ ꯆꯍꯤ 60 ꯌꯧꯅ ꯍꯤꯡꯅꯩ꯫ ꯈꯨꯡꯒꯪ ꯑꯁꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯏꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯣꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯤꯁꯤꯡꯅ ꯉꯥ ꯐꯥꯔꯒ ꯂꯦꯒꯣꯁꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯣꯏꯅ ꯉꯥ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯄꯣꯂꯨꯇꯦꯗ ꯑꯣꯏꯈꯤꯕꯅ ꯃꯐꯝꯁꯤꯗ ꯉꯥꯁꯨ ꯀꯅꯥꯝꯇꯅ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯉꯥ ꯂꯩꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯍꯟꯊꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯐꯝꯁꯤꯗ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯁꯃꯨꯗ꯭ꯔꯗ ꯉꯥ ꯐꯥꯕꯒꯤ ꯊꯕꯛꯇꯤ ꯑꯗꯨꯝ ꯇꯧꯅꯔꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯑꯁꯤ ꯉꯥ ꯐꯥꯕ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯄꯥꯝꯕꯩ ꯑꯁꯤꯁꯨ ꯍꯤ ꯑꯁꯤꯅ ꯑꯣꯏꯅꯩ꯫ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯍꯤ ꯃꯆꯥ ꯑꯃꯃꯝ ꯂꯣꯏꯅ ꯂꯩ꯫ ꯍꯤ ꯑꯁꯤ ꯇꯧꯔꯒ ꯉꯥ ꯐꯥꯕ, ꯄꯣꯠꯆꯩ ꯌꯣꯟꯕ ꯑꯁꯤ ꯇꯧꯅꯩ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯍꯤ ꯑꯁꯤꯗ ꯆꯠꯂꯒ ꯆꯥꯅꯕ ꯆꯤꯟꯖꯥꯛ, ꯊꯛꯅꯕ ꯏꯁꯤꯡ ꯑꯃꯗꯤ ꯌꯨꯝꯒꯤ ꯆꯪꯒꯗꯧꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯌꯣꯟꯕꯒꯤ ꯆꯠꯅꯕꯤ ꯂꯩ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯁꯥꯕ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩ꯫ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯈꯤꯗꯨꯅ ꯑꯉꯥꯡꯁꯤꯡ ꯆꯍꯤ ꯀꯌꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯅ ꯂꯩꯕꯁꯨ ꯌꯥꯎꯏ꯫
ꯊꯛꯅꯕ ꯏꯁꯤꯡ ꯑꯁꯤꯁꯨ ꯁꯨꯞꯅꯒꯤ ꯑꯀꯛꯅꯕ ꯗꯨꯀꯥꯟ ꯈꯔ ꯈꯛꯇꯪꯗ ꯐꯪꯏ꯫ ꯃꯈꯣꯏꯅ ꯏꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯄꯨꯔꯛꯂꯒ ꯌꯣꯜꯂꯤꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯛꯅꯕ ꯏꯁꯤꯡ ꯐ꯭ꯔꯤꯗ ꯐꯪꯍꯟꯕ ꯂꯩꯇꯦ꯫ ꯃꯐꯝꯁꯤꯗꯩ ꯊꯥꯗꯣꯔꯛꯄ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝ ꯑꯁꯤ ꯁꯃꯨꯗ꯭ꯔꯗ ꯇꯤꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯣꯠꯈ꯭ꯔꯕ ꯏꯁꯤꯡ ꯑꯁꯤꯗ ꯑꯉꯥꯡ ꯀꯌꯥꯗꯤ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩ꯫ ꯑꯗꯨꯒ ꯑꯀꯛꯅꯕ ꯌꯨꯝ ꯈꯔꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯐꯪꯏ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯈꯛꯇꯪ ꯇꯤꯚꯤꯒꯨꯝꯕ ꯌꯦꯡꯕ ꯐꯪꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯦꯠ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯤ꯫ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯈꯨꯡꯒꯪ ꯑꯁꯤ ꯃꯤ ꯂꯩꯍꯟꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯄꯤꯕꯁꯨ ꯉꯝꯗꯕꯅꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯆꯍꯤ ꯌꯥꯝꯅ ꯅꯧꯅ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯅꯔꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯃꯤ ꯑꯌꯥꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯅꯥꯀꯜ ꯑꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛ ꯆꯠꯂꯒ ꯑꯆꯧ ꯑꯆꯧꯕ ꯕꯤꯜꯗꯤꯡ ꯀꯌꯥ ꯁꯥꯕ ꯁꯍꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯅꯤꯒꯤ ꯈꯦꯟꯅꯕꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯁꯨ ꯎꯕ ꯐꯪꯂꯤ꯫